ꯂꯩꯂꯥ ꯃꯖꯅꯨ ꯈꯔ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨꯅꯤ ꯑꯗꯣ ꯃꯥꯏ ꯃꯃꯜꯁꯤ ꯈꯖꯤꯛꯇꯪ ꯇꯥꯡꯂꯦ ꯅꯣꯏ ꯑꯩꯈꯣꯏ ꯍꯜꯂꯦ ꯂꯣ ꯀꯔꯝꯕꯅꯣ ꯀꯍꯜꯂꯤꯕꯅꯤꯗꯅ ꯍꯟꯖꯔꯛꯂꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯨꯇꯥꯡ ꯂꯇꯥꯡ ꯍꯥꯏꯗ ꯃꯤ ꯑꯃꯗ ꯂꯨꯄꯥ ꯁꯤ ꯃꯐꯝꯁꯤ ꯅꯥꯕꯁꯤ ꯂꯣꯏ ꯆꯤꯡꯗ ꯅꯥꯕꯁꯦ ꯆꯤꯡ ꯇꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯜꯂꯛꯂꯦ ꯍꯜꯂꯛꯇꯅꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯂꯩꯂꯥ ꯑꯃꯁꯨꯡ ꯃꯖꯅꯨ ꯃꯣꯏꯗꯨꯁꯨ ꯊꯕꯛ ꯂꯩꯇꯕ ꯃꯤꯅꯤꯗ ꯁꯤꯒꯤ ꯆꯤꯡꯂꯛꯁꯤꯗꯃꯛ ꯐꯪꯅꯕ ꯂꯥꯛꯏꯗꯨꯁꯨ ꯑꯉꯛꯄꯅꯤ ꯃꯈꯣꯏꯗꯨꯁꯨ ꯁꯤꯒꯤ ꯆꯤꯡ ꯃꯔꯛꯁꯤꯗ ꯃꯈꯣꯏ ꯐꯪꯅꯕ ꯂꯥꯛꯏ ꯃꯇꯩ ꯃꯅꯥꯎ ꯊꯣꯡ ꯂꯥꯞꯈ꯭ꯔ ꯃꯐꯝ ꯅꯥꯕꯁꯦ ꯁꯤ ꯃꯐꯝꯁꯤꯗ ꯃꯤ ꯑꯃꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯗꯤꯃꯥꯟ ꯇꯧꯔꯤꯁꯤꯅꯕꯨ ꯂꯨꯄꯥ ꯌꯥꯡꯈꯩꯒ ꯇꯔꯦꯠ ꯃꯤ ꯑꯃꯗ ꯁꯤꯒꯤ ꯆꯤꯡ ꯃꯈꯩꯁꯦ ꯁꯤ ꯑꯩ ꯚꯤꯗꯤꯑꯣ ꯇꯨꯡꯗ ꯍꯥꯞꯀꯠꯂꯛꯀꯅꯤ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯂꯥꯏꯚ ꯑꯗꯨꯝ ꯇꯧꯔꯤꯕꯅꯤ ꯌꯦꯡꯉꯨ ꯁꯤ ꯆꯤꯡ ꯃꯔꯛꯁꯤꯗ ꯃꯈꯣꯏ ꯐꯪꯅꯕ ꯂꯥꯛꯂꯝꯃꯤꯕꯅꯤ ꯁꯤ ꯆꯤꯡ ꯃꯔꯛꯁꯤꯗ ꯊꯕꯛ ꯊꯔꯥ ꯂꯩꯇꯕꯒꯨꯝꯅ ꯁꯤꯗ ꯂꯥꯛꯑꯒ ꯐꯪꯅꯔꯤꯕꯅꯤ ꯈꯪꯉꯤꯕ꯭ꯔꯥꯅꯦ ꯑꯗꯨ ꯑꯩꯈꯣꯏꯕꯨꯗꯤ ꯍꯜꯂꯛꯂꯦ ꯊꯣꯛꯆꯔꯛꯂꯦ ꯆꯣꯁꯃꯥꯒ꯭ꯔꯥꯁꯦ ꯎꯞꯇꯅ ꯎꯞꯊꯣꯛꯇꯅ ꯂꯥꯛꯄꯅꯤ ꯉꯁꯤꯁꯦ ꯌꯦꯡꯂꯒ ꯍꯥꯏꯅ ꯃꯣꯏ ꯐꯪꯅꯐꯝꯁꯤꯗꯗꯤ ꯁꯤ ꯌꯧꯔꯛꯂꯒꯗꯤ ꯆꯣꯁꯃꯥꯁꯤꯗ ꯑꯇꯥꯡꯕ ꯆꯣꯁꯃꯥꯅꯤ ꯂꯧꯗꯨꯅ ꯄꯨꯔꯛꯏꯕꯅꯤ ꯁꯤ ꯌꯧꯔꯛꯂꯒꯗꯤ ꯃꯣꯏ ꯇꯤꯀꯠ ꯃꯃꯜꯁꯤꯗꯤ ꯌꯧꯈ꯭ꯔꯕꯅꯦ ꯂꯨꯄꯥ ꯌꯥꯡꯈꯩꯒꯤ ꯇꯔꯦꯠꯀ ꯍꯥꯏꯔꯁꯤ ꯌꯥꯝꯈ꯭ꯔꯕ ꯀꯩꯅꯣꯝ ꯅꯥꯕ ꯌꯦꯡꯉꯨꯁꯤ ꯁꯤꯅꯕꯨ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯐꯥꯇꯦꯜ ꯑꯃ ꯑꯃ ꯂꯩꯇ꯭ꯔꯥꯅꯦ ꯑꯗꯨꯏ ꯃꯐꯝꯗꯨꯅꯕ ꯁꯤꯗ ꯃꯈꯣꯏꯁꯤꯁꯨ ꯂꯥꯛꯏꯕꯅꯤ ꯑꯍꯨꯝꯗ ꯑꯃꯁꯨ ꯐꯝꯃꯤ ꯑꯅꯤ ꯑꯃꯅꯕꯨ ꯕꯥꯊꯔꯨꯝꯗ ꯂꯩꯍꯧꯔꯤ ꯄꯥꯎꯗꯤ ꯅꯍꯤꯗꯤ ꯁꯐꯔꯗ ꯂꯩꯔꯕꯅꯤꯅ ꯄꯥꯎ ꯂꯥꯡꯀꯔꯛꯇꯤ ꯂꯩꯇ꯭ꯔꯦꯗꯅ ꯁꯐꯔꯗ ꯅꯥꯕ ꯑꯩꯈꯣꯏ ꯉꯁꯤ ꯄꯥꯔꯛ ꯑꯃꯗ ꯀꯣꯏꯕ ꯂꯥꯛꯏꯕ ꯅꯥꯕ ꯑꯩꯈꯣꯏꯒꯤ ꯂꯩꯂꯥ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯗꯨꯒꯤ ꯄꯥꯔꯛꯇꯨꯗ ꯀꯣꯏꯕ ꯂꯥꯛꯄꯅꯤꯅ ꯅꯍꯤꯗꯤ ꯁꯐꯔꯁꯤ ꯄꯥꯎꯁꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯄꯤꯔꯛꯑꯒꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯝꯕꯤꯗꯅꯕ ꯍꯁꯥ ꯍꯥꯏꯗꯨꯅꯕ ꯌꯥꯝ ꯂꯥꯞ ꯌꯥꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯃꯌꯥꯝꯗ ꯑꯩꯅ ꯑꯗꯨꯝ ꯂꯥꯏꯚ ꯑꯗꯨꯝ ꯃꯆꯥ ꯑꯃꯈꯛꯇꯪ ꯇꯧꯊꯣꯛꯂꯝꯃꯅꯤꯗ ꯃꯌꯥꯝ ꯑꯃ ꯃꯤꯁꯦ ꯂꯥꯛꯅꯗꯅ ꯑꯗꯨꯝ ꯆꯪꯅꯔ ꯌꯥꯕꯅꯦ ꯑꯩꯈꯣꯏꯗꯤ ꯆꯪꯖꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯊꯣꯛꯂꯛꯂꯦ ꯑꯗꯨꯝ ꯑꯍꯝꯗ ꯑꯅꯤ ꯑꯃꯁꯨ ꯂꯥꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯄꯥꯎꯗꯨ ꯂꯝꯕꯤꯗ ꯑꯣꯏꯅ ꯄꯤꯔꯛꯑꯒꯦ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯊꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯃꯌꯥꯝ ꯌꯦꯡꯍꯧꯔꯣ ꯁꯣꯝ ꯃꯈꯩꯁꯤꯅꯕꯨ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯖꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯖꯔꯥ ꯉꯥꯛꯇꯅꯤ ꯂꯥꯏꯐꯁꯦ ꯇꯨꯡꯗ ꯃꯈꯥ ꯇꯥ